Hi everyone, welcome to Fact to Motivation. Ngasigi video asida mukbang YouTuber shingi dark side pu khangminasi. Sigumba YouTuber sing asina chinjak pu yamlaba amount da chai. Trend asi sahi kayadagi foreign country sing da chanaduna lakli. Adubu sahi kharagi mamangdagi trend asi India amadi Manipur da su mi kaya amana taunaba horakli. Manipur da asigumba YouTuber kaya lay mukbang na makhoi gi profession ama oiduna masidagi sale chu tali. Adubu asuk yamba amount da chaba haibasidi angakpani masina makhoi gi body bu soon batana makhoi bu mental addiction amarom da pushili which is very dangerous. Foreign da di asigumba mukbanger kaya lay makhoi na chasin ki basing adubu tumna ba haiduna workout tawduna calorie bu maintain tawduna thamba natraga week ama potharaga mathangi week ta amuk video namba. Adubu Manipuri YouTuber sing di masigi rule asi follow tawde toina video thagalakpa toina yamlaba amount da chaba aduga workout chu tawdaba asi serious issue amani. I am not against these mukbang YouTubers, but I am just trying to point out how these videos are promoting eating disorder to the society. Masina society da eating disorder ama promote tawriba asi kayam lanbage haibasi point out tawjabani. Ramdi miyoi kaya ama su camera gi mangda famduna video namge khalamgani video sing asibu ubada. Adubu asengbadadi masina aroibada adongi body bu soongani amadi depression lomda adonbu jinjinki basu yai. Mukbang video sing da aikhoina uriba asi makoina yamlaba chak amadi yamlaba sanga natraga atopa Maggi mimi noodle asina chingba chaba asini. Sanga thongbada machu amadi ajina moto thakriba asina aikhoigi body bu kayam soonbage haibasi aikoi pumbana khangi. Masita sunatana mukbanger sing na chocolate amadi athumba pochai chaduna su video kaya namli aduga pochai sing asibu heavy amount da charabadi adongi body da sugar gi level kayam hengalakani adomna khambibra amadi khudakta sugar level hengalakpa asina can lead to stroke sigumba video semriba mioi singidi it's their choice adubu problem lakli badi makhoina asuk yamlaba pochai asibu karamna chaba ngamlibano haibagi maramda viewer sing da asengba haidaba matamdani. Camera muthala kana mukbanger sing chigi aseng bagi maramda aikoi discuss tawminasi aseng basing asi adom da makhoi na ute camera gi mangdadi aikoi na makhoi bu harauna nungai na ui adubu camera hek off tawraba tungdadi mi kaya ama spicy food enjana chabadagi nundang da tumba yada bagi complaint kaya lakli amadi makhoi gi puk sogatuna lay aduga mukbanger kaya ama na camera gi mangdadi yamna sai adubu video number lorakanda mana chasin khiba mayam adubu othokpa lay maram maduna food sing asi digest tawde aduna makhoi gi weight su hengate atopa pambai amana makhoi na yamlaba chinjak sing asibu amuk khakta da chade break tawna charaba sing sibu moina chabalo shili adomna mukbanger sing asigi video sing bu munna yengjalabadi kat kaya adomna soidan thengnagani maramdi makhoi na break thana charaba sing asibu loshili natraga masagi system dagi namduna chinjak sing asibu othokuna lauthoi aduga amuk chaba hawi sumaina tawduna makhoina chaba loshili masini mukbanger sing asina tawriba asengba sing asigi maramda makhoi bu yengliba singda haidokte maram aduna makhoi tawriba sing asibu thajabiganu aduga eating disorder leiba mioi ayambana depression na maram oiduna wana leinaba kaya yauri masida dona mukbanger sing asi yamna harauna ui haiduna comment tawbirakanu camera gi mangda harauna nungaina uriba mi sing asi tasengna makhoi gi punsi da su harauna nungaina leiramgani haibasi aikhoi kana matana haiba ngamde plus sigumba video sing asibu adomna yengbada adom su psychologically disturb oribani video sing asibu uraga adom su yamlaba pochai sing amadi tasty oiraba sing asibu chaba asi nungairamgani haina khalamgani adudagi adongi yumda chariba polam sing yamde amadi video asida uriba asigumda tasty oide haiduna adongi brain do upset oirakani your brain starts comparing adomna asigumba video sing asibu yengba matamda chak lamba hena phauramgani masigi maramdi aikhoina chakhiba sing adubu aikhoina pelaktabagini masina yengiba viewer sing da eating disorder thoali masini agi asigi video mukbanger sing asina makhoina chasinkiba mayam adubu mathakta pankhiba adugumna lauthoi haibasigi maramda adomna hana khangbibra haibas sigi maramda comment section da haibiramu amadi makhoina atopa karamba min sijinaduna makhoina chakhiba sing adubu lauthomgani haibagi maramda su comment tawbiramu amadi video asibu nungai biragadi like amadi share tawbiramu and asigumba video kaya gi dama channel asibu su subscribe tawbiramu. Thank you.